Takachari Fafurang Delingsipig. Matangda Pumna Makpu Taramno Okchaba Madi Director Gi Oiba Warol Tambiranaba Film Asigi Director Iamba Aditya Komdram Kosanjage Film Asigi Director Aditya Komdram Langsimbirakani Director Gi Oiba Warol Karatang Tambiranaba Langsingzari Film Asigi Director Aditya Komdram. Ahanamata asigi premier function asibu mapum phangani haiduna lembirakliba aikoina haijarum matamda chilla matam kya bagai thopiduna rau rau lembirakliba asigi chief guest ki famam nan lengsin biriba igai khunda manudik charaba mingona panjaraba da kaka thokchom radesham singh mla herok asibusu igai khunda butchari amasung taram nokchari loyana asigi president ki fangfam nan lengsin biriba manipur simabu awang mo taga thangat piriba ekoi oja laimayom surakanta sarma mahapusu ikakhan buchari amasung taram nokchari loyana guest of honor naragri famlan lesin biriba takhelambam nungsi singh hairok jila parishad ilambam kunjesor singh member of hairok part 3 gram panchayat tokchom nimai singh principal hairok higher secondary school hais tombi singh line department hairok makoi busu ikakhan buchari amasung taram nokchari loyana ngasigi film asibu hena mai pa hangani haiduna lembirakliba media gi chilnau sing amadi artist sing upuni thaba pigani haidana lembirakliba asigi audience sing amasung asigi film asibu oina bhana bada yamna chauna thodang lobiriba casting crew sing musu production team gi mai kai degi nei kong khumjari masung taram okchari matam si yam lai tabanina film su ka ka doi banina yam chanang anjar roige unai draban shiba haiba film asi January shade gi plan taroga number hokiba film mani number matam awa nungai kaya ma thenaki baduna bu ngasi awa ba kya thenga tarsu maduaina mayam puna wami naduna awa nungai saw yami naduna nam gi baduna maram oraga ngasi mayam da film asi koina khudol tamangam jagodori bani adu akhoi film su mayam na yengbiraga kamai tawi habagi tongan ba mahaw ma phangbra natraga na hanagi goiba mongda adum tawribra habadagi machatto adum asu mayam na adum u phangbigani aina film asi nam matamda akhoi sida yawiriba mingana panjabda senior artist sing oja joy vidya haibari adaidi akaratan hoi main session kyam bibire yengwanda mai session lojaraga aisu film asi namba matamda kyam mating ojaki aduna makhoi gi chu sawraba thodam yawiri aina film asi sigi putokpa ngamna bohna cham matamda aduna mayamna film asi fajai natraga fajade have world dudi ai wen thamjaroige aduna mayam adum yenga khangbiragani haga si wahi ji tak thamjaraga lochinjarage thank you. Takachari Yamba Matangsi film asida yaukiba artist sing amadi crew members sing the honor tawzabagi takakadu thamzabani adubu artist sing khara ko yaujik lambel da leiri abagi pau pibirkli dais the lengsin biribo oza singi tentak warol sing halan thamina banolukchari formal gi session asi akoi yamna matam yam sangna lawjaroi yamna khaurang biribasi film ni abse akoi khangjai akoi gi guest of honor na lengsin biribo oza singai su akoi matam leisalaktabana maram moiraga koi tambiraro haina nengsing akoi takpirakli aduna ahanbada ngasigi leibak ki oiba thaugai kya pu biriba manipur imagi tangluba mapari ngasigi chief guest ki famfam lang deleng sin biriba kai kumna jaribo oza thokchom radhesyam singh honorable mla hairok assembly constituency sir lengka pirakani wahi manga taradam tentak na tambiramgani. Ahan maktada mangda lengsin biriba khudingma poina kok nonduna khurumjari ani subada khitang thiengna lakhre adugi damakta ngakpiu haina mayamda haijagi ai hairokta aruwa function ama yaujaram badagi mai haubudu khitang thiengna haubadagi lambi de lilong yorokpari lilong ni swai bausi traffic ra heavy oibadi mayamna di akhoi politician oi politics ti yaubu kangbu si oidawi yam ngange aduna tasengna thieng moira matam chan yaude khanbiramani aidi matam chan he chachebani mi so sumaina tingani hebisi sira function yam to yaujare adubo mi hekta leram de crowd se ngasiri yam phajan lerame aduna aigi ichanu pa haire inaw haidra adityana iba mana direction piba masi films yam phajaram ngani khalle because the crowd indicates tinbiriba mayam sina masak tae madudi cinema se yam phajaram ngani na ngasi formal function sigi mayai tangbal lengsin biriba egi yamba film
गी जगत सकनाइरबा याम सूर्यकांत आहान मक्तदा आई इकाई खुना बुचरी अखोई हैरोक केंद्रदगी लेंबिरकपा आईगी मरु मपांगसिंग श्री टी नुंगशी थौबाल जिला परिषद की उपाध्यक्ष ओबिरंबा माबुसोइन इकाई खुना बुचरी आईगी इनाव हैरोक हायर सेकेंडरी दा लेक्चरर ओइन पुबीबा श्री थोक्सोम निमाय श्री कुंजेश्वर अमदी तोम्बी अहुमबुसोइन इकाई खुना बुचरी मरु ओइना ngasi film sida actor amadi actress oibiba khudingmak pusune kai khumna uchari producer amadi director film gi crew khudingmak adu ngasi thawai happy gani hane lengbi rakli ba film sibu ngasi gi premiere show sibu yengbi gani lakpi re ba khudingmak pusune kai khumna uchari media both print and electronic ani busi kai khumna uchari ai film gi matang na kaima haijabana chade adu bosida ngakhtang leitieng goina phaman birabana isu wahai manga taradang thamjage am tenna soingam yaurga su mayam na ngakpiu haini kok nanjare film akhoi tongan medium kaya ama akhoi samaj leiriba problem leiriba adagi thoiba mayam sigi maramda naina boina medium amada akhoi message kya pinaba drama cinema adagi lila wari liba sumai tongan lyric ebal le film siso yam strong oiba am akanba medium amoina akhoi samaj si achumba direction da punaba aphabaga phattabaga animak se leminawa kanda aphabana adum cinema khuding mayam yengbirongani yengmada cinema khuding makta aphabaga phattabaga adum yorongani wari di loinai draba nungsiba hai nungsiba se suloi loramda yai cinema du udrimna la padrim khangde adubo masida aphaba character maga phattaba character ma group ani soi yorongani marakta khara mateng pangthokjin adu ayama matamda fatta basina dum naira naira aroi badi asum mana dum hektil joy oyeba adu mayam na cinema khangde lila khangde yengbira kanda loinang ma phabo ininga fatta ba tawrai si kari gi no se akhoi yam ngai ba khoina hang ta ba su lila yeng matam da akhoi phamin nar yeng min nar se nak nungsi ba sin yaw kanda khangau dana pi ta gi ba adu horen lila do adugi part tu loiraga ngasai actor ru changra kan de akhoi masin yeng na di kai re kari kapuri no na nungsi na kap thoki ba adugi asengba poto tasengna koi thamoi da pura kan akoi samaj da asengba aphaba asumma do akoi chatpra haibisi sai naina ba chumra khaling asidi engbi social media da anybody thora chaining bangangning wa migi personal loiba pot kainom soi gi bi so thora ga chai ba law ba tawning ba ta tawbagi adugi freedom leiraga akoi samaj chingthana boina akoi masen khanabagi siguma tanja se siguma film am puthorokpaji suksoi soidana phajaba message ama pirangmani haina khanjai isang hajaroi mayam da hajening badi akoi durga puja latli adegi akoi dasera gaina nu satpa kangmuna tawri akoi panthoi lali si tawri mayam si aina na han si larik macham phajaba matamda dusera ai si kari noina thijeba masi aphabana phattabu joy tawbagi madugi kumaini hai si Ravan si power shakti leiba padagi ishor khuding ki lai khuding power pai ba loino leiba gyan suma gyani gyan leiba da adu yam power pai ba yam lai me am bor me am si leirab nu pa se isam chamba ram ko nu pa ma lusin gi adu lusin bagi mai tha ba se moina koi ram lila ina asom central india da di asi dusera no misra ravan gi murti si chaw na saraga mai ji garang hek tha moi adra ravan na mai changla kana mana hangye mayamda mai changna noi me am naibu mai thari se noi gi marakta ram si kana noi na hangye highway arthadi thare ba misu aphabana phata wo thare ne odu yaw riba adra leiri ba mayam nu so aphabadi am yaw diba ram gumna khang ma kanba machim manaw nungsi ba mama pa bu thaksi ka sin nai ba achum ma chatpa aphaba tawwa mi di am yaw di adu phata ba ne na mai tha ba akhoi mina nok na ba nungai na ba haina paisa phang na ba ne khal ka na samaj thugai ba mahutta nok su nohan bi ba nungai su nungai han bi ba paisa su tan bi ba aduga masi ki greater impact si akhoi manipur gi samaj da akhoi maiti society maiti in a majority oin leiba akhoi manipur sida akhoi na majority oiraga akhoi na aphaba lambi takpa ngami bra direction pi ngami bra mama kanda mangan pibado akhoi oiribra haibado akhoi ongtang changaga isa da hangagadi suksoi soidana akhoi manipur se aphaba samajam oigane na khanjai ayamna akhang ngai sara ngangjaba nate thamoi dei ngangjaba taseng na hujiksi akhoi mit uram mi amna ikhang da mamit su udana
puang mam gigumna ngasi akoi manipur gi naharol sing hojikta akoi yamba Suryakanta ga haina na hojiki naha sing jina puthorokpa film adi moina puthorokpa cinema anataba akoi lila drama mayam sida itop topa tongan mahau ma tongan wakal gi kano ma thore na hojikta haibiram ne aduna aina appeal tawsining mati akoi gi youth both boys and girls we are all talented loina akoi yamna talent leiba nga tani adu hojikse operation tawraga meet si pura mamma kai mu udabugumna akoi na phattabadigi angang sing si loina mang leire akoi da sajo khra pibio akoi aranba politician oiba leader ne leireba akoi phattaba akoi thoreiba kangu sisa sida aran mathabak tawro kholokpada khara chum thokpiraga takpiraga chainaba nataba launaba nataba adu mangnaba yum mai tha se phur se chaira sa hala se ba nataba afaba khara takpirakan akoi punna manipur si afaba samaj mo in se aduga sumaina akoi hall na phamaga cinema ga yengo phangakta si akoi angang sing si garden chachaba lila ama free hoina akoi khungang de lila am tawgi cinema am kap kai kan irang phate ka pa yaroi haidana si ambo phangde aduna professional oiba kangbu so sida isai sakchaba kangbu crew keno choreograph tawba kangbu ari isai keno pung thin ba kangbu acting tawba kangbu moi hingjaram ba kangbu do loina khoi myam changna hatuk minraga do loi siminna do reba adu wai khare se aijaraga ngasigi cinema se yam anouba ngasai haibi gibdo adu cinema gi leikonda yam phajaba anouba leiranga moina manipur gi film gi feature film gi kenoda leikonda sat po oiresanu haina haijaraga mayam punom ko amukan khurumjare thank you Ontog na mamal yam labo wafam yam tambirami tagachari oza matang sidi pumnamak na karam na ngai biliba aikoi na su yam na maru iba tangkak ni haina lawzariba ngasigi release tawgadawriba mutnai draba nungshiba hariba film asigi off screen amadi on screen the work topikiba artist singda ngamzaba khudol tamzabagi tanglaba mikubaduni top na khoi question nazabagi tanza adumadi fangjadre maramdi matangi shoju leiribanina matamzi am fangjadabanani waro biroi punna adum kokacharake karagara konglei thuna lengsin birakani adomgi yet thangba stairs da kakhat piraklaga oza sing na lengsin biriba sigi tungda pareng lepigani aduga certificate amadi lengyana si lobinaba kausanjaba matamda mamangda kakhat pirakani अखोई कास्टिंग क्रू सिंगैना मोमेंटो मदि सर्टिफिकेट से लौरिङैदा स्टिल फोटोग्राफ खरा अखोई कापौनबगी मेकुबदसु कास्टिंग क्रू सिंगैना पिबिगनी आर्टिस्ट सिंगना स्टेज ता काखलकु मतमदा पुमनमकना औबा कुबा को दुना त्राम नौपिगनी ऑफ स्क्रीन द वर्क टोबिकिबा आर्टिस्ट सिंग कौशनजरी अहानबदा मेकअप रवि खुराई पुन्ना हाना दुम कौशनजगे गेस्ट मेकअप एलिना कॉस्ट्यूम रानी टॉप Male costume design for song sequences Manglem Ningthaujam. Playback singers AJ Maisnam Amadi Pushparani Huidro. Amkanga Naning Singjage Kasan Crew Singai. Makeup Rabi Kurai. Guest makeup Elena. Costume Rani Tom. Male costume design for song sequence Manglem Ningthaujam. Playback singers AJ Maishnam Amadi Pushparani Huidro. Koi casting crew lakta yauragasu close individual natraga family member lengtiraglagadi stage ta aduma kakhat pirakani koi certificate amani moment osi lobigani amada question jage makeup Rabi Kurai film asida yauriba character singbu scene dugi demand khagna makeup tobikiba dugumlaba makeup artist ni ngasigi guest of honor in election biliba oza takhelambam nungsi singh herok zilla parisad oza na certificate amadi lengyana si question abigani film asida yauriba character singbu scene dugi demand khagna makeup tobikiba realistic effect special effect makeup ta khud chatlaba makeup artist ni Rabi Kurai maam na uba kuba bigani Tagachari. Matangda guest makeup Elena. Oza guest of honor giri from home nagdaling simbiriba takhelamba nungsi sing. Ozana adum koigi lairiba casting crew singaize kuchana bigani. We are delighted to welcome our guest makeup artist
whose creativity, artistry, and attention to details have fully enhanced the characters and visual appeal of this film. As a certificate, Kusanabili. Tagachiri. Matang Lengsin Birkani costume, Rani Top. Scene gi matungin na mafam matam leramliba set lighting ga chanana character kayagi costume arrangement ki thodang lobiriba misangni costume Rani Top asinga sigi guest of honor ozana certificate amadi lingyana se kuchanabiri yam auba kuba ko bigani ko artist sing bupuning thawat bigani tagachari matang lengsen berkani male costume design for song sequences Manglem Ningthauja film asigi song sequence singda act tawriba male actors singi isai romantic mood and glamorous touch adumot fangnaba team based costume design tawkiba misangni Manglem Ningthauja. Everyone please give a huge round of applause to the artist sing puning tawat begin. Tagachari कोई playback singers ऐसे में इस नामों में दी पुष्परानी हुई ड्रोम कोई चिंता थबक ले बदगी ऐसी की प्रीमियर शो से लेंग बिलक पर गमज़दरे ना मखासत थज़गे मतंग द फिल्म असिदा वर्क तो बिकी आर्टिस्ट सिंग स्टेज तलेंग कपिर नंबर कौशंजरी पुम नमक न त्राम नौक पिगनी म्यूजिक डायरेक्टर लम्यानबा MG पुन कौशंजर के बैकग्राउंड स्कोरर बोबोसना कंगला असिस्टेंट कैमरामैन युमनाम रोशन Assistant Editor Lamnganba Sarungbam. Still Photography Kablu Amadi Lucas. Publicity AK Longza. Choreographer Leo Yumna. Tangananing Singzage Asigi Music Director Lamyanba MG. Background Scorer Bobosana Kangla. Assistant Cameraman Yumnam Roshan. Assistant Editor Lamnganba Sarungbam. Still Photography Kablu Madi Lucas. Publicity AK Longja. Choreographer Leo Yumna. Certificate Amadi Lengyana Ngasigi Guest of Honor Gifa from Langdaling Sinbiriba Ilangbum Kunjeswar Singh Ozana Certificate Amadi Lengyana Kusana Bigani Member of Hairok Part 3 Gram Panchayat Oza Ilangbum Kunjeswar Singh Abada Kosanjage Asigi film asigi music director Lamyanba MG gi koi family member ni kakat pirakli basi film asida yauriba isai singi catchy melodies tune tawbadagi hauraga overall compositions recordings orchestral arrangement ki crucial role lobidiba misagni Lamyanba MG family member yamna hobo ko bigani Tagachari. Matang Lengsen Birkani background scorer Bobosana Kangla. LK Asylum Music. Film gi scene kayagi emotion, mood, tension, suspense amadi wari gi paringbu dramatic support PB film asigi background scorer LK Asylum Music ki Bobosana Kangla. Hauzik certificate amadi lengyan ngasigi guest of honor na kudo tamsari. Artist sing the Kusanabiri. Now I'm over Kubako Bigani. Tagachari. Matang Lengsen Birkani, Assistant Cameraman Yumnam Roshan. Yumnam Roshan akoy musically of Salkrina popularly Matangi artist akoy log kachage. Assistant Editor Lamnganba Sarungbam. Raw footage management, rough cut preparation. Log sheet same sabadagi hauraga final output fobada director amadi editor ga coordination laina assist tawriba assistant editor ni Lamnganba Sarungbam certificate amadi lengyan kusanabiri Tagachari Matang Lengsen Birkani still photography Kablu scene kayagi key moments sing poster semlakpa yaba documentation or still frame kaya capture to wiki pamisangni film asigi still photography Kablu hauzik certificate amadi momentum sanabiri Matang Lengkat Birkani still photography Lucas
behind the scene dress की makeup की lighting की set की continuity की still capture tobiriba amadi iconic image kaya lobiriba miyoini film asigi still photography Lucas yamna hobo kuba ko bigani tagachari mathang link simbirkani publicity AK Longja mayamna suyana khambiriba film asigi miyamna maximum yengbinaba trailers and teasers same sabadagi hauraga social media promotions poster and banner press and media coverage ki adugumlaba chobo thodang lobiriba misagni film asigi publicity pubiriba AK Longja hauzik lengya namadi momentum pasanabiri miyamna obo kuba ko bigani tagasari matang leng simbirkani choreographer Leo Yumna film asigi song sequencing da isaigi mayek mood rhythm singbu jagoi gi kaungamdraba move and composition kaya same saduna film asigi top ihul kaya ma pibiriba film asigi choreographer ni Leo Yumna tagatari oza perform landering singi matangda film asida work to wikiba artist sings taste and kapren ko sanjari Odana ko sanjarake pumnamang natram no pigani additional vocal Rosalind screenwriter and lyricist Dalom Gurumayu. Special appearance Niranjan. Special appearance Kanil Sambandura. Special appearance Kunjeswar. Special appearance Taibanganta. Special appearance Ayekpam Indubala. Special appearance Ayekpam Ozit. Tangana Nixon Zage ko artist sing karagara kongli to the Nixon Birakani. Additional vocal Rosalind, screenwriter and lyricist Dalom Gurumayung, special appearance Niranjan, special appearance Kanil Sambanduram, special appearance Kunjeshwar, special appearance Taibanganba, special appearance Ayekpam Indubala, special appearance Ayekpam Ozit. Next Birakani. Asigi certificate amadi lengyana si guest of honor ki perform lang daling sin biriba Oza Tokshom Nimai Singh. Principal Hairok Higher Secondary School. Ozana certificate amadi lengyana si kusana bigani. Ahmad Kosan Jage asigi additional vocal Rosalind. Rosalind Lakrin publicly magang lokut jage screenwriter and lyricist Dalom Gurumayu. Film asigi story, characters, dialogues, scene singi visual actions kayabu nauna develop tawduna ithok piriba amadi isai gi mayek ibiriba film asigi screenwriter and lyricist Dalom Gurumayu asigi guest of honor na certificate amadi lengyang kusanabiri mayamna ahoba kuba ko bigani akoi artist singbu booking thogat bigana tagajari matang leng simberkani special appearance Niranjan. Memorable short role oina film asida saruk yabiriba ikai kumnazariba misagni Niranjan as a special appearance for this film. Certificate amadi lengyan kusanabiri miyamna obo kuba ko bigani. Tagachari. Matang leng simberkani special appearance Kanil Sambanduram. Koi lakri na pop publicly matang log chage special appearance Kunjeshwar. Special appearance oina job interview amada interviewer oina saruk yabi ki bamisangni Oza Kinjeswar. Hauzik ngasigi guest of honor na certificate amadi lengyana si kusanabiri. Yama koi artist sing bupunging thogat pegani yamna obo kuba ko bigani. Tagachari matang leng simberkani special appearance Taibanganba. Taibanganba next director na publicly special appearance Ayekpam Indubala. Special appearance oina koi Senjao Paibi property asi sungsoi soidana auction da oklurage khanda lakhibi bidding participant amagi saktam langbi khibi Ayekpam Indubala. Certificate amadi lengyan ngasigi guest of honor na kutsinabiri tagachari matang the special appearance Ayekpam Ojin. Next in directly akoigi special appearance Ayekpam Ojin.
Faizom Pumya Chetuna, Nupi Chen Kibaido Palakpa, Laikai Gihan Magi Saktam Lang Bikibani, Ayekpam Ozit. Certificate of Madiling Yankosanabili. Yamna Kubako Bigani. Tagachari Oza from Lang Deling Bigani. Matanga film as the work to Bikiba artist sings taste the link Nabako Sanjari, Pumna Magnataram no Pigani, special appearance, Herojit. Special appearance, Baby Ayekpam Ningsing Henpi. Friend of Kishan Kisangi Mamanaba Magisakam Lankiba Mahesh. Sanagi Mamanaba Magisakam Lankiba Charan. Sanagi Mamanaba Magisakam Lankiba AK Kuman. Film as the driver Magisakam Lankiba Tondonba. Film as the advocate Magisakam Lankiba K Prem Kumar Sharma. Company manager Magisakam Lankiba Sanju. Karakara Konglei Tuna artist again as Tes Langson Rekani Amkan Ningsing Zake. Special appearance Herojit. Special appearance Baby Ayekpam Ningsing Henbi. Friend of Kishan Mahesh. Friend of Sana Charan. Friend of Sana AK Kuman. Driver Magisakam Lankiba Tondonba. Advocate K Prem Kumar Sharma. Company manager Sanju. Certificate of Madiling Yanasi Nasiki, guest of honor from Lang Deling Simbiba, Oza H. Tombi Singh, Line Department Hero, Ozana, Certificate of Madiling Yanasi Kusina beginning. Amada Kosanjake, special appearance, Herojit. Herojit, a quay Langtrina Power publicly, Matano Sake, special appearance, Baby Ayekpam Ningsing Henby. Yamna Obakuba Kubigani. Film asida mamagi mathada thagon nariba pikliba angang oina saruk yaribi Baby Ayekpam Ningsing Henbi. Sahi yamna nauribi child actress ni certificate amadi lengyang asigi guest of honor kusanabili miyam auba kubigani. Tagachari Matang the Langson Brekani, Kishan Gi Mamana Bamugisakam Lankiba, Mahesh. Marup Amagi role, the Chapchana act of Vidiba, Kishan Gi Marup, Bablugi Saktam Lang Vidiba, Mahesh. Yasiki, guest of honor, certificate of Madilang Kusanabili, Mamma Kubaku beginning, a artist and Bupuning Togan beginning. Tagachari, Matang the Langson Brekani, Sanagi Mamana Bamugisakam Lankiba, Charan. Masagi character Kangna, film Kayada act Torakliba, film Asida Sanagi Mamana Bamuina, Marup Amagi, Awanungai, the Saruk Yariba, Charan. Kasiki guest of honor and a certificate of Madilang Kusanabili, Yamaobakuba Kubigan. Tagachari, Matang the Langson Brekani, Sanagi Mamana Bagisakam Lankiba, AK Kuman. AK Kuman Lak Trina Power publicly, Matang Lokutsake, film as a driver among Saktam Lobikiba, Tondonba. Yamna Chauber role Natragaso Kogi, Pidiba driver amagi, Tofum Tokpa, Ekadumak film asibu, Matawabliba, Tondonba. Miamna Auba Kubamagaloina Kogi artist and Bupuning Togapigani, Sigi guest of honor, certificate of Madilang Kusanabidi. Tagachari, Matang Langson Brekani, advocate Amagi Saktam Lankiba, K. Prem Kumar Sharma. Auction Namagi, follow Togadaba rule Singagna, film asida ek Togiriba, advocate Ki Saktam Langiba, K. Prem Kumar Sharma. Kasigi guest of honor, certificate of Madilang Kusanabidi, Miamna Obakuba Kobigani. Tagachari, company manager Sanju. Koigi doctrine pop biblically Oza from Lang Deling Simbigli. Matanga film as the work to Bikiba artist sings taste link up number Kosanjari, Pum the Magna Tramno Pigani, heroine Gimamana Bimagi Saktam Lang Kibi, Malem Ganbi. Heroine Gi Mamana Bimagi Saktam Lang Kibi, Liklang. Heroine Anigi Mamagi Saktam Lang Kibi, Maibam Chatrabali Devi. Heroine Anigi Mapagi Saktam Lankiba, Ratan Leitanthan. Heroine Anigi Manigi Saktam Lankibi, Surbala Aribam. Hero Anigi Mapagi Saktam Lankiba, Oza Joy Bidya Ningthoza. Hero Anigi Mamagi Saktam Lankiba, Purneswari.
ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯑꯃꯨꯛꯇꯪ ꯒꯥꯅ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯍꯦꯔꯣꯏꯟꯒꯤ ꯃꯃꯥꯟꯅꯕꯤ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯍꯦꯔꯣꯏꯟꯒꯤ ꯃꯃꯥꯟꯅꯕꯤ ꯂꯤꯛꯂꯥ ꯍꯦꯔꯣꯏꯟ ꯑꯅꯤꯒꯤ ꯃꯃꯥ ꯃꯥꯏꯕꯝ ꯁꯇ꯭ꯔꯥꯕꯂꯤ ꯍꯦꯔꯣꯏꯟ ꯑꯅꯤꯒꯤ ꯃꯄꯥ ꯔꯇꯟ ꯂꯩꯇꯥꯟꯊꯦꯝ ꯍꯦꯔꯣꯏꯟ ꯑꯅꯤꯒꯤ ꯃꯅꯦ ꯁꯨꯔꯕꯂꯥ ꯑꯔꯤꯕꯝ ꯍꯦꯔꯣ ꯑꯅꯤꯒꯤ ꯃꯄꯥ ꯑꯣꯖꯥ ꯖꯣꯏꯕꯤꯗ꯭ꯌꯥ ꯅꯤꯡꯊꯧꯖꯥ ꯍꯦꯔꯣ ꯑꯅꯤꯒꯤ ꯃꯃꯥ ꯄꯨꯔꯅꯦꯁ꯭ꯋꯔꯤ ꯉꯁꯤꯒꯤ ꯐꯪꯁꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯐꯝꯐꯝꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ಶ್ರೀ ꯂꯥꯏꯃꯌꯨꯝ ꯁꯨꯔꯖꯀꯥꯟꯇ ಶರ್ಮಾ legendary filmmaker ozana certificate amadi lengyana si kutsanabigani ahmada kausanjage heroine gi mamanabigi saktam langkibi malem nganbi film asida heroine jiteswari gi mamanabi thoibi gi saktam langkibi artist ni malem nganbi ngasigi president na certificate amadi lengyana si kutsanabiri Everyone, please give a huge round of applause for our artist. Yamna punging togat bigani. Tagachari. Matang daling simbirakani heroine ki mamanabi magi sitam lang ki bi Likla. Heroine banti ki yamna luna tinazabi mamanabi amu oina awanu ngai tinazari bi artist ni Likla. Hojik honor tawzari ngasi ki function president. मैम नौ बकुबा को बिगनी है कोई क्या आर्टिस्ट सिंगु पुनिंग तवत बिगनी तागचरी मतंग लेंगसन बिरकनी हेरोइन अनीगी ममा की सक्तम लांग की भी माइबम छत्राबली देवी लेखिद्रबा सकनाइरबा थिएटर डायरेक्टर ओजा रतन थियाम की कोरस प्लेसिंग द सरुक यादुना ऑस्ट्रेलिया जापान ब्राजील न्यूजीलैंड स्विट्जरलैंड चिंब कंट्री सिंग इंटरनेशनल थिएटर फेस्टिवल कया सरुक यारबी हेरोइन अनी की ममा की सक्तम लांगलिबिनी माइबम छत्राबली देवी तागचरी मतंग लेंगसन बिरकनी हेरोइन अनी की मपा की सक्तम लांगलिबा रतन लैतांथेम चैलेंजिंग रोल कया सक्सेसफुली एक्ट तौखरबा फिल्म असिदा हेरोइन अनी की मपा खाबगी सक्तम लांगबिरिबा रतन लैतांथेम फिल्म असिददी नुपी नगमदौ मांद्रे थागचरी मतंग लेंगसन बिरकनी हेरोइन अनी की मनी की सक्तम लांगकिबी सुरबला अरिबम सेलेक्टेड नपा पिब्लकली मतंग लेंगसन बिरकनी हेरो अनी की मपा की सक्तम लांगबिकिबा ओजा जॉय विद्या निंगथौजा फिल्म असिदा हेरो अनी की मपा बिजनेसमैन नमगी सक्तम लांगबिरिबा मणिपुर फिल्म की आइकॉनिक स्टार अमु ओइरिबा बॉलीवुड की एक्टर्स सिंगनगा हेंजनबा याद्रबा योर नोटेबल एक्टर ओजा जॉय विद्या निंगथौजा ngasi function president na kasanabiri tagachari matang lengsin berkani hero ani gi mama gi saktam lang bikhibi purneshwari matam sigi yak laubi heroine sing naga kai dawruni khonjel da saktam da acting da lam yauna singtha naribi manipuri cinema gi renowned celebrity amu oiribi matam pumna makta inauduna lairibi your ever youthful actress Purneshwari hero ani gi mamani tagachari oza from lang deling sin beginning matang da film asida work to wikiba artist sing stage deling sin biraknaba kausanjari punna kausanjar ke pumna magna tramna opigani story ningthaujam kabita one of the male protagonists, one of the hero of this film, Sana. One of the female protagonists, one of the heroine of this film, Bunty. Next Birakani, child artist, our little princess, Hiang Anbi Ningtemja. Next Birakani, one of the male protagonists, another hero of this film, Kishan. Next Birakani. Matang Lengsin Birakani, one of the female protagonists, another heroine of this film, Jiteswari. Lengsin Birakani, editor and cinematography, Albin Laishdom. Film Asigi, associate director Masui Bidiba. Lengsin Birakani, Matang Lengsin Birakani, director of this film, Aditya Khomdra. Matang Koigi, artist sing, Azik Lengsin Bidana Labire. Kai kum nazariba ngasigi chief guest ki famfam lang dalang sin biriba oza tokchom Radheshyam Singh honorable MLA Hairok Assembly constituency
Ozana certificate amadi lengyana si kuchana bigani ahmada kokachage story Ningthaujam Kabita. The story is the soul of a film hainani bani ayeng basingi thamoi kachin yongna hak lagadawriba film asigi story writer ni film asigi producer suni Ningthaujam Kabita. Asigi chief guest na certificate amadi lengyana si kuchana bini Tagachari Matang the Lengson Bilakani, one of the male protagonists, one of the hero of this film, Sana. Saryambung, Madam Sija, the Jingbada, Ukiba character Dunatama, complex role Amada, Machanupa Atomba, Malengman Bagi Satam Langliba, your leading actor, Sana. Asigi chief guest na certificate of the Lengyana Sikunsana Bidi, Yamna Hoba Kuba Kubigani, we artist performing Tawapigani. Tagachari, Matang Lengsin Bilakani, one of the female protagonists, one of the heroine of this film, Banti. Mangao TV, Langjabi character Amadagi, serious oiba, tragic scene kayada, Matang Tongna actoribi, Manao Nupi Atombi, Amagisaktam Langlabi, one of the heroine of this film, Banti. Asigi chief guest na certificate of the Lengyan Kusanabiri, Miamna, Hoba Kuba Kubigani. Tagachi, Matang the Lengsin Bilakani, child artist, our little princess, Hiang Anbi Ningtemcha. Her acting range as a child artist in this film is truly remarkable, showcasing an emotional depth of talent far beyond her age. Film is the hero-heroine ki Machanupi, Laijiki Saktam Langlibi, our little angel, baby Hiang Anbi. Certificate of the Lengang Kusinabidi. Tagachari. Matangda Lengsin Bilakani, one of the male protagonists, another hero of this film, Kishan. Tungan ba film kayada ek tawrakliba film asida Machanupa Ahal Mangal Sanagi Saktam Langliba your promising actor Kishan. Masigi chief guest na certificate of the Lengyana si Kusinabidi Yamna Hoba Kuba Kubigani we artist sing upuning Tawapigani. Tagachari Matang the Lengsin Bilakani, one of the female protagonists, another heroine of this film, Jiteswari. Yamna Ing Tapchabi, Haibe Inbi, Machanupi Ahal, Laizagi Apokpi, Mamagi Saktam Langlibi, another heroine of this film, Jiteswari. Nasigi chief guest na certificate of the Lengang Kusinabidi, Yam Hoba Kuba Kubigani. Tagachari, Matang the Lengsin Bilakani, editor and cinematographer and also an associate director of this film, Helben Leishram. Masamagna DOP ama oina laurakpa raw footage sing adu tight katta scene khudimaki speed mood rhythm khangna visual transition kaya bu khud changna sembiriba editor cinematographer and associate director of this film, Helben Leishram. Tagachari Matang the Lengsin Bilakani, director of this film, Aditya Kondram. Miyamna Pamna Yengnadiba, Aigi Ayamcha, Saryambung Nachingba web series sing Amadi feature film Madam Sija, Rachel, successfully directs and P. Kraba, your emerging director of this film, Mudnai Drabanung Shiba, Aditya Kondram. Nasigi chief guest na, certificate as Kusanabidi. Tagachari Matangda additional vocal Yayoiba Laitantem Ai Samak film asida property auction yisimda Yamba Canal gi dubbing atu aina tawzaki production team na nungsibiduna ai busu additional vocal gi certificate ki kani natakpirakli amuktang lawzauge ma'am. Oza miko pamutang lebikigani media partners singbu honor tobiramgani loinana release to tobiram na banolukchari nungsizaraba ikhoigi media partners singi miyoi amamam stage link prana bakausanjari Singjamai 360 Miso TV and Art Film Manipur
नुक्सिरबा मीडिया पार्टनर सिंगी मियोय अममम खक अकोई स्टेज खरा खरा कोंगलै तुना लेंसिन बिरंगना बनिंग सिंगजरी फिल्म अमदी भाबोक अनि की मरक्ता ई पाउगी फाउना थोंबु ओइरिबा कवरेज पिबिदिबा लाइव थाबिदिबा तोइने इकाई खुमना जरिबा मियोय सिंगाक्तनी मीडिया पार्टनर सिंगजमई 360 मीसो टीवी अमदी आर्ट फिल्म मणिपुर आमदलेंग सिंब्रकनी सिंगजमई 360 की मीडिया पार्टनर की मियोयमा सिंगजमई 360 की मीडिया पार्टनर की मियोयमा आनलेंग सिंब्रकनी मकालो चजगे नसिगी मीसो टीवी की मियोयमा खक कोई लेंग सिंब्रकनी रिप्रेजेंटेटिव अमा लेंग सिंब्रकनी मीसो टीवी की मियोय अममम कोई स्टेज लिंक प्रणबा कोसंजरी सिंगजमई 360 की मियोय अमा लिंक प्रणकनी फिल्म अमदी बाबो कनी की मरक्ता ई पाउ की फाउना थोंबु ओइबिदिबा कवरेज पिबिदिबा लाइव थाबिदिबा तोइने इकाई कुम नजरिबा मियोय सिंगाक्तनी फिल्म असिगी टीजर एंड ट्रेलर कया डिजिटल प्लेटफॉर्म सिंगदा पोस्ट तबिदिबा मीडिया पार्टनर नि सिंगजमई 360 कुसनबिरी याम नाउबा कुबा कुबिगनी कोई मीडिया पार्टनर की तागचरी मतंग लेंग सिंबिरकनी आर्ट फिल्म मणिपुर की मियोयमा We appreciate your coordination with the film's publicity and PR team to ensure approvals prior to releasing sensitive contents. Tagachuri Art Film Manipur, Azik Nasigi Chief Guest na certificate of Dilangana Sikusanabidi. Yam Nauba Kuba Kubigani. Matang Sidi Film Asi Miam the Kusanabagi Tanza do Yorakle Kai Kuna Jariba Nasigi Chief Guest ki Perform Lang Dilang Simbirbo Azana Film Asi released Obigani Function President Guest of Honor, Producer N. Kavita, Director Yamba Aditya, Editor, Cinematographer and Associate Director Yamba Helbinsu. Ako stage link simbirakani. फिल्म असी रिलीज तौरे हाइना चीफ गेस्ट न लौथोकपिरमनि mayamna ngasai khorangna ngainabiriba munaidraba nungsiba haiba film adu release tawjare. Thank you. मरगसदा कोई मीडिया पार्टनर मीसो टीवी की मियोय मा कौसंजरी ओजा नसिगी चीफ गेस्ट ना दुम कुसिन नबिरमगनी मीसो टीवी की मियोय मा Thank you for effectively tracking audience reaction and providing valuable analytics, feedbacks and reports. We can see the media partner ni Miso TV. Asigi chief guest na certificate amadi lenya ko sanabili miyam na ubo kuba ko bigani. Tagachari. Oza from lang daling sin bigani. अखोगी नुंगसीजरब ऑफ स्क्रीन ऑन स्क्रीन आर्टिस्ट सिंग अमदी क्रू मेंबर्स सिंग पुमनमक ऑडिटोरियम मनुंगसिदा अदुमक लेबिगनी फॉर्मल की सेशन असि लोइसलकपदा डिग्नेटरी सिंग पुन्ना ग्रुप फोटो सेशन अमा कापनब सेम साजरी नाउ एज पर द प्रोग्राम प्रेसिडेंट की ओबवारोल खरदंग थंबिरनबा कौसंजरी ngasiगी kai kumnajariba श्री लाइमयुम सूर्यकांत शर्मा लेजेंडरी फिल्म मेकर लेंजन बिरिबा पुमनमकपो इकोंग मंजरी मसी BNB फिल्म प्रोडक्शन की मियाम खुदल तौगुदरीबा मुन्नाइद्रबा नुक्सीबा फिल्म सिगी फॉर्मल फंक्शन प्रीमियर शो सिगी दाइज लेंजन बिरिबा रिस्पेक्टेड चीफ गेस्ट अमदी गेस्ट ऑफ ऑनर्स इकाई खुनगुचरी आई याम टेंशन जरगे BNB फिल्म की
ngasi ngarang chi khara release dawi lechal laina tarik manga da ma tawre mai pakwa film miyam na pamba film oi khi ado aina yam nongai jeri bedi auditia amasung magi tim hai batare masi yamna puksin chet pa yam hona bakan buling jan yam mana ba makhoi gum production team sina manipuri film gi mayon je yamna 100% haibadi yade mi gi live aji tamngam de makhoi hona bi yam kalle songsoy soidana step by step makhoi manipur gi mingset se nomo gi awang matang da pokhlakani haibasi moi gi advisor singju phai oza joy vidya mang de lejon lebire oza joy vidya advisor mang na tu advisor gum mani adoga khoi gi dalom krishna kumar lyricist adoga screenplay writer oibiriba mayam jine yom mak sem wangang singni makhoi mayam na honab se duki matik puling nuksi akhoi na film harok pa matam da sumba support phangde khongda bam laite yongwana koisen chelaga khoi film series da sang na hona matam da sahi kya manga matung da yam thengna pakhang wari ngai matam da film chang pa phangi de technician or film director versu kay apam bale bi sang pa pham de ba du science and technology sia duki matik advance wai ba sakolak pa ngasi di film platform je gateway si yam namak pa aigi matam mamada koin horok pa matam da movie camera mada film negative se palaga minute tara da capture ge si yamwana copy tam na bo na bada camera khut te le ra ba ai for father se dum camera da hore ko imung je camera se in polok pada bel and hoyle ba camera si masigi camera se 8mm movie camera ne yum de le ra me dum 16mm bolex pilot aba camera se le ra me leiri da camera do manung de yauri ba film do madudi aina leje bata ba imai pa da nungti gi lei wa bi ya da bana madu ko ina ngang wari matam apaina sahi tara ma ga surak matam da 50 feet ki film ma 8mm da 50 feet aji 3 minutes sele 8mm regular film gi 50 feet ama leina matam da lupa kumanga change ba lupa kumanga je duki matik chawre akhoi gi matam da hojik ta hai tar ga de madu lising taruk teret oigini lising alpa kumanga ai bese adu kamning ba namning ba mina uraba pod warakta lin mahum saba warakta uchi mahum saba uchi mahum degil uchi jil litorok podal linjina lak turigi ngai leiba imina uraba camera movie camera leiba namhauragadi awards phangba yabo short oigedoriba adu negative yaudamina film yaudana camera darre namga tu eba adugi khudong chabda hojikti kedore aswaidi accident number tawre madu mari makhong yona ba social media da mobile ama namaga sigi gari number si mi mami matha de khangde adhar yawram dre mayum yona ba share to bi wa ba khudak to yawe ba khudong se duki matik chagre hojikti science and technology age aduna film pa ma misu mobile dige haure jikti platform am sembang amjare aduna sigi generations da poiba isai nau singje thambal salabani thaban sali araga film maning halakta ga de amuk chairakani amuk sap torkani ba karigi achuk yamna khudong chaba piraka anda ke dobagi manipuri film ai belaite russia gi ai belaite usa ai belaite buji film medium is film ne buji world cinema ne reason ne buji like go ji ai contents to yang wang aba yang phajara story si prithvi the live the prithvi na taning aba yening aba uning aba adugi wari do adu world cinema ne hoji aduna akhoi hollywood to pom de bollywood to pom de na akhoi adom de nai nabagi matham ta de phajaba film nambiu world cinema ne madu adu auditor oigi group se soina torakani khali tawsu tawri makhoi mai pak po resnu ngasigi film je mai pakpa myamna pamba film oil sunu oina ai isogi da thongni jage loina na ngasi invite to bodal lengbi riba mayam hol ji phul ori se si invite ta su ngai bigenu ticket suka ga khar khar yeng bi hebe su lai si har ga tension jarge thank you
Tagachari Oza. Tagal Wai Karadang, Tentang Tamzarabada, Dice the Langson Bribo Oza Singh, production team Gimaiki Digi, Tagal Fondokchari, Saruk Yabikiba artist Singh, Mediagi Chilanao Singh, Amadi Lembira Klibakwai Pum the Makpu, Subchilaga Tagal Fondokchari, with the kind permission from the esteemed president, this formal program concludes here. For Akoi program Gadi, Loizarabani, Adubu Oza Singh, Mikupamatang Langson Bikigani, off screen, Amadi on screen artist, crew members Singh Pumnamak, stays the Kara Kongli to the Langson Birakani, Akoi Apunba photo session namatang lozage kaziknang tuna kakat pirakani film asigi off screen on screen artist sing amadi crew members sing karagar kongli tuna lengsin pirakani film asi kapa hawrage na pause pibirakle adubu ningsing zanimba makagna film yengbala akoi lengbirakle papum namakna film asigi video natraga koi real na singba social media da thagat prek namna ba idna nang singzari warobiroi film asigi cast and crew sing music like directly stage ta isa isa gi from lang deling sin bigani Oza Singh maka from lang deling tabiraga film asi loibu fau meeting tabigani stage ki set asi loktok chanaba koi minute amani dangi matam lozage pumna makpu yayobalitan temna amukana kurumjari hauzik lobby rasi BNB production studio na Mirel production studio amadi Abros entertainment ko kusam naduna putok jariba film Mudnai Draba Nungshiba